Sayanang nahangido asokapon yaubrane aisu numit aduda maning thongda adum chele kari thoklangadabano haiba wakhal yamna wajai numidang tumbaga amatta yadeda masibu kobra mathot karakpa haibado thenglaba ahing phawba aigi mitse adum singlaga lei numit aduda aigi nupi adu phuthakhrabani hojikti mahak aigi yumdagi soidana tanthoklagadabani ne Tamo ko kase yam chikli bajani se ko kase amuk ta tap tap pairo aigi haksang kase loina thindok pana loirabani da karamba nupi no khangde ne yena oina changdana mafam marang khanghaude hekta set set thajilai khongnaga sidekick amaga su kaukselai bani do sokpadi aina khara helamgadaba male magi makhut adubu yot ka chak manai ne Makut kado athot pasaruk amata yaurumgadaba mande aidi aduga tamona khanaba khamdokpi gadra hairaga tamodi maning thongromda adum chen khrene ai yamna sauri bani ko tamo aina tamodagi laptholage haina khalambani ai hojikti tamoda soidana leiragani aigi hakchang kayatsu nafamda loina sinakrabadoni aise ngasimok pobiro hairibesini tamo Haibu haide hairibani ne aide ngasimak natte haujimak purage haina khalingai sida sese nasaga do thindok lamlagani ai haksang nambirake se madugi nupidu ai leiminaba pamdre nanga oina ngasidagi leiminaba haibado oiragadabani ne nangbo ado sawba kharadi farodana sawba haibesidi haksang bu yamna soholi haineida Hoi, saubabudi khara phare tamo ado nupi oibigi nongmoda ahumlak pangthai haibado haujik pangthakhrabu khangde isase kainom tauba hauragle aidi ngasidagi nupa thokcharo naning tamjaro hairibesini si hairena amuk sauraga lairamgani ko aibu taungambi amuk tahandoira khangdrene taurise nahansu tamoge seba phanglingaida Kupak amadi sidekick sajay ngasida kari amok chado jano khangdrene ngasidi nanaktagi hendok laroye lakningba mi kaya laksasanu nahakkidamak songthuktana mayok naragadabani ne aigi thawai tangkhai oikhrabanina aina nahakpu khak thadok laroine ngaihak potharaga numit taramdai aduda aina nangbu yumda pudana soidana salagadabani ne Matamadu Pawbudi Ngaihak Ngaiminarase Hoi hoi aduna paragani tamo aisu natung iladobane tamo no puba maikaida aibu pubiro Numit adudiga hongna saya amadi amuba makhoi ani yumban bigi lambida khongdara bahaibadu oiraduna nupi chen chongbagi nupi mapamda paw ama haidokpa satpinaba laikaida mi haijarubada kanamta yaraktrabada mobile gi khuthangda nupi sen big paw haidokre sayagi nupa aduna family court ta magi nupi adu namduna phabikre haiduna se tharaklabada court ta asumna hainarmi your honor aigi nupi asi aigi yum panba sahi tara phare isa nupi amasu leire aigi nupi asi amuba kawbo nupa asina moithem tawduna asengba tanja yenglaga namduna yumdagi phaduna pukhibani aigi ichaga aigi nupiga kainaba ai pamde aigi ichaga damak khanbiraga ko na wail chathabiu haiduna hangachari aigi oinadi wafam asi hairga matang asida tension jage ai asumbata haijagani aranba wa amata haijaroi Sri Bhagavana sakhi oiduna haijari aigi ming amuba kaujai ai yum pale Isanupi amaga sanupa amaga hojik leire aigi nupi su lei adubu ai hojikti aigi ani subi nupi oina saya asi isa yanaduna haukiba tang taramdo yasida sayabu aina puduna chelakpani saya mahaksu aigi nupi lei haiba khangbaga loinana aigi ani subi nupi oijarge haiduna masamagna khangna ma ai chelakhibani karigumba Masana court asida yade haiduna hek hairaklaba court piba dandi adu isana khangna aina lawjagani haiba famasi thamjaraga matang sida ai
ꯋꯥꯐꯝ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯁꯌꯥ ꯀꯧꯖꯩ꯫ ꯑꯩ ꯏꯁꯥꯃꯛ ꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯕ ꯀꯧꯏ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯌꯨ ꯊꯛꯂꯒ ꯉꯥꯎꯗꯨꯅ ꯂꯩꯕ ꯆꯍꯤ 2-3 ꯁꯨꯔꯦ꯫ ꯃꯁꯥ ꯐꯥꯎꯕ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯌꯨ ꯊꯛꯆꯤꯜꯂꯒ ꯏꯇꯨ ꯏꯆꯥ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯃꯈꯜ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯗ ꯉꯥꯎꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡ ꯊꯥꯛꯄ ꯉꯝꯅꯅꯕ ꯕꯦꯅꯔ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯁꯦꯜ ꯇꯥꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯑꯍꯟ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯌꯨ ꯉꯥꯎꯔꯒ ꯐꯨꯕ ꯆꯩꯕ, ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕ, ꯐꯤ ꯊꯣꯡꯗ꯭ꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡ ꯁꯛꯄ ꯀꯌꯥ ꯑꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄꯁꯦ ꯆꯍꯤ 1 ꯍꯦꯜꯂꯕꯅꯤ ꯑꯩꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯇꯨꯡ ꯀꯣꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯇꯥꯃꯣ ꯑꯃꯨꯕ ꯑꯁꯤꯗ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯔꯠ ꯑꯁꯤꯗ इखुट अनी लोनदुना हाइजरी। अमरोमदा तामो अमुबनसु आइगी इसासी मागी मसा सकना योक्सगी हाइनसु महाकना अयाब पिजरे। मसिमतंग याहनबियु हाइबो फमसी हाइजरगा मतंग सिदा आइगी ओइबा मोट टेंसिनजरगे। सबस अदुनिदना आइगी नुपीनी हाइबदा मतिक हेक साइ ngasidige akhoi ani nungaina leiragadobani Mr. Chauba Sinthibo hojikti gari sare case asi aina ngamlabani na nahak makhatana sarabi oiduna punsido leloko sarabi gi punsi haibisidi si ngaktani samaras thak thak tuna matam suppada matam manghalaga nasado adum ing sikna laikhibatabani मथक टिकेट फंगलबा कांदा अमुक लाग लगे को अखोई अमुबना मागी नुपी अतोनबी युमद हेक पुसिनखिबा मतमदगी हौना अंगौबी अमदि मसासिंग ओट पनेबगी थबक चथबा हौरकलमी। इचे हौजिक्ति युमसिदा अखोय अनि लैरबनिना चाक थोंबा अमदि पुन्ना सामिनाबा हाइबदो आइदि ngamjararoye। मरमदुना ngasi aiba numit asidagi aikhoi ani tongan tongana thongnarasi tamonasु madu pamlabani wa hodokpa ngamdabagi aingonda hayu haiduna asum hairaga lairabane। ngasi se numitsu yamna phaba numerama oibanina tongan chaba haibado sanarasi kari kaigi ise ho ho nakhoina punna saminaba pamdrabanina kari upai lei tongana hek thonglaga chaba haibaduni। अखोइन नुपी अहल ओइरुबनिना नुपी अतोनबिगी खुदोंबिदा लैदुना पुखिबा हाइबसिदी लमदम मसिगी नुपी अनि लोनबिगी सनबिनिदना। नुपी अनि लोनबा इमुंग मनुंगनादि मसिगी वफम मसि खंगलमदबा सोइदना यावरमगनि हाइना खली। करी इसिगी वही अदु खरा हेनमंद्रो अइबु अतोनबि नुपी तौंगमबि हेक ताहल्लदना। अइजु इसा लैबनिना नखोइगी सेवा तौबा ngamjararoye। ऐसे फरबसु फत्रबसु आइगी नुपाना यारिबा नुंसीदुना युमसिदा पुरकलिबा महारानी गुम्बनिने ऐसे नुपाना हानागा फादुना नमहादुना युमसिदा पुरखिबा नतेको अदुगा आइबा मौ फतबी अतोनबि नुपी गाइना प्रमाण पांथैगा तौ तौदना ngang saklidubu आइसुबु करि ओइना उरगे इसेना हा नते तामोना इसेबु नुंसिदाबा पामदबदगी aingonda ngaujaduna aibu yumsida purakibani haibase isiena kauraba male madu khangna wangangba tamune kai kan dabada wangangine na kochi koranga tau tauduna hek hairedana ho sayai bema ai bemaga onsinaraga chinda paudanaba ai pamjade matam dum pamujai noina pamado adum tau ai kemta hairoye अदुबु आइसु युमसिदा सगैना तै यानरगा याम लेमना लाई ओन खरबपु अहुमना सखी ओइदुना मियाम ममांगदा गस लैना लोहोंगलखिबी नुपी अमनी हाइबसे नाहाकसु ngasiदगी खंजिलु नखोइगुंबा मथु मरम खंगदना युमसिदा लाखिबी नुपी नते हाइबसिसु काउदबा फैको
ꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯂꯩꯗ ꯁꯔꯨ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡ ꯁꯛꯄꯗꯣ ꯇꯧꯒꯅꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯕꯗ ꯄꯛꯆꯕ ꯋꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯨꯒꯤ ꯄꯟꯈꯩ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯊꯔꯛꯂꯕꯗꯤ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯇꯣꯏꯅ ꯄꯥꯏꯖꯔꯤꯕ ꯏꯈꯨꯠ ꯑꯁꯤꯒꯤ ꯃꯊꯧ ꯇꯧꯔꯛꯅꯕ ꯕꯥꯇꯣꯟ ꯇꯧꯔꯛꯀꯅꯨꯀꯣ ꯐꯩ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯥꯛꯂꯒ ꯋꯥ ꯊꯣꯛꯀꯅꯤ ꯉꯁꯤꯗꯤ ꯑꯩꯕꯨ ꯇꯧ ꯉꯝꯕꯤ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯖꯧ ꯍꯥꯏꯅ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯅ ꯏꯆꯦꯗ ꯍꯪꯒꯠꯆꯔꯤꯌꯦ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯅꯍꯥꯟꯗꯤ ꯗꯥꯎ ꯈꯖꯤꯛꯇꯪ ꯌꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤ ꯄꯣꯠ ꯍꯨꯁꯤꯒꯦ ꯋꯥꯈꯜ ꯑꯃꯗꯤ ꯇꯧꯔꯣꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩꯌꯦ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯆꯤꯡꯅꯕꯒꯤ ꯊꯝꯂꯤꯕ ꯇꯨꯂꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯈꯛꯇꯪ ꯍꯦꯛ ꯍꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯌꯣꯜ ꯑꯃꯒꯤ ꯈꯣꯔꯁꯥꯗꯤ ꯀꯣꯟꯅꯒꯅꯤꯁꯦ ꯃꯗꯨꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯏ ꯃꯗꯨꯁꯨ ꯏꯇꯥꯎꯒꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯁꯨ ꯄꯨꯔꯥ ꯃꯁꯂꯥꯗꯤ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯂꯩꯔꯥꯏꯁꯨ ꯀꯥꯏꯅ ꯋꯥꯡꯗꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯔꯤꯜ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗꯅ ꯐꯔꯣꯏꯗ꯭ꯔꯣ ꯂꯥꯏꯔꯦꯜꯂꯛꯄꯝ ꯁꯥꯒꯩꯒꯤ ꯃꯄꯥꯗ ꯊꯝꯂꯤꯕ ꯇꯨꯂꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯖꯕ ꯑꯃꯅꯤ ꯈꯜꯂꯒ ꯄꯨꯔꯛꯂꯤꯁꯤꯗꯅ ꯃꯈꯣꯏ ꯁꯥꯒꯩꯒꯤꯗꯤ ꯃꯣꯔꯦꯒꯤ ꯇꯨꯂꯨ ꯑꯣꯏꯗꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯁꯥꯒꯩ ꯑꯣꯏꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯗꯛ ꯑꯌꯥꯝꯕ ꯉꯥꯛꯇ ꯂꯩꯔꯒ ꯏꯁꯤꯡ ꯆꯤꯡꯕꯅꯤ ꯃꯗꯨ ꯑꯣꯏꯅ ꯗꯥꯎ ꯌꯦꯡꯂꯨꯔꯁꯤꯀꯣ ꯏꯇꯥꯎ ꯇꯣꯝꯕ ꯁꯤꯒꯤꯁꯤꯅ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯁꯤꯔꯥ ꯑꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯇꯥꯡꯕ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯇꯨꯂꯨ ꯃꯥꯜꯂꯤꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯊꯤꯝꯕꯨꯡ ꯁꯤꯒꯤꯁꯤꯅ ꯍꯦꯟꯅ क्वालिटी ꯂꯩꯔꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯁꯦ ꯑꯗꯣ ꯗꯥꯏꯅꯦ ꯕꯥꯏꯌꯦ ꯑꯥꯒꯦ ꯄꯤꯁꯤꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯁꯤ ꯑꯗꯣ ꯊꯦꯝꯕꯨꯡ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯕꯣ ꯑꯃꯨꯛ ꯆꯣꯞꯅꯗꯣꯏ ꯁꯔꯨꯛ ꯏꯇꯥꯎꯅ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯂꯛꯑꯣ ꯅꯍꯥꯟꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯥꯗꯅꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯂꯁꯤꯀꯣ ꯏꯇꯥꯎ ꯇꯣꯝꯕ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯨꯂꯨ ꯑꯁꯤ ꯄꯨꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯄꯨꯔꯁꯦ ꯑꯩꯗꯤ ꯔꯦꯗꯤꯗ ꯂꯩꯔꯦꯀꯣ ꯇꯣꯝꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯦꯜꯂꯛꯄꯝ ꯁꯥꯒꯩꯒꯤ ꯍꯤꯗꯦꯟ ꯃꯄꯥꯗ ꯏꯁꯤꯡ ꯆꯤꯡꯅꯗꯕ ꯊꯝꯂꯤꯕ ꯇꯨꯂꯨ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯍꯣ ꯊꯣꯏ ꯍꯧꯖꯤꯛ ꯌꯦꯟ ꯊꯣꯡꯒꯦꯅ ꯇꯧꯕꯗꯅꯦ ꯊꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯍꯥꯛꯅ ꯃꯃꯥꯡꯒꯤ ꯗꯨꯀꯥꯟꯁꯤꯗꯒꯤ ꯑꯆꯥꯊꯥꯎ ꯕꯣꯇꯜ ꯑꯃꯈꯛꯇ ꯂꯩꯔꯨꯆꯣꯁꯦ ꯁꯤꯒꯤ ꯈꯥꯎꯁꯤꯗ ꯍꯥꯞꯂꯒꯅꯦ ꯄꯨꯔꯛꯑꯣ ꯁꯠ ꯂꯥꯎꯅ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣꯁꯦ इमातोन आई काका होइद ट्यूशन चटकदौरे हौजिक्ति चटपा फरग अमा तारगनिये सोनियादा ओइना हाइरगा लैहनबिरो आई रंजन होइगा ट्यूशन चटकदौरेबा मतमसु ngasiगidi खरा थेंखरे इमातोन अदुगिने साउबो यादेबको करी अंगांग नोने खंगदिने मसिगी अंगांगसे पाखोट अमतंग हाइबदबु अदुक यामना मरई मरागा तौरिसिबु ममा हेक लौइदना सिगी अंगांगसिदी आइगी इचा सोनियादी लेकाय सिदा लाकपा कुइद्रिबनिना महाक्ति दुकान चटपा ngamdriba amadi haitribani adugi haibaniदना आइना पाखोन अमखक्तबु हाइरुरबदि हेक्ता यादबा मसिगी अंगांगसिदीबाको पुरा ममा जेरोक्सनि हे इमातोन महाक्सु दुकानदगी पोट लैबा हैरबने नाहालसु दुकानदा मतोमदा चटलगा लेसका मिगीगा लैबा चलिदुदी अइना दुकान चटपा उहौबगिने हाइरिसे अइसु पाखोंदो चटकेना खनबने अदुदा ट्यूशनगी मतमसी खरा थेंगलेना तौबगी वानिदा इमातोन चटनिंद्रबनिना होरेलदी येन थोंबदो अइदी नोइगी सरुक थिनबा ngamloiko नाखोइदी नोंगमता इंसांग अहाउबा अमता चाद्रबनिना पिजबिगेना खनबनी ngasidagiने नाखोइ इमुंगी अहाउबा अमता अइदी पिजबगा ngamloroiko येन थोंबदी अइखोइसु अदुम चाइदा अइखोइ दौदौ होइदा अइदे कया खोइदादे अइना पामजरिबसिदी ओक्सा थोंबने इमातोन साउबिबा यादे इमातोन अइ मथंगदा सोइदर इमातोनगी mateंग पांगलगे ngasiगidi वारौबा यादे को इमातोन
Masigi angang nupi masa si mi yamna ngamgadoriye mama hek lauradana wa ngang bagase maning mamang thatlaga wa ngang ba hek ngamladana yamna pharoi doriye masigi angang se masakni na hek pumda haidanaradana kharage hek rasi leidana phajaradi phai hek jingning me phaudi dako kari tawre saya nangna murmurum solaga leirisibu isu nupi soniadi leiba ude kadai chatkhre makhoina imau amdi isu nakhoi anibu aikhoi yum sida leibisibu yamna nungai trabane hekta hayune ikai bathado une ima nungai haiba tare ado isi hoidi mapamda nungti gi sum chatli halakpana yasanglaba matamda sum halakli sibu makhoi mapamda kari thabak tawri jano ima isi hoigi macha singse wa ngang baga yam hai aigi sanupi sonia daga se makhoina nungsina luna tawibagi mamiga amata ude isanupi sonia sina selakpi sanupi oibanina laikai asida mamanabi kaya khangnadribanina chen chongduna sanajagadaba adusu phangdre khangdre kari tholagadaba saya aigi punsi se areng puthaba haibadu oiragadra khalibani ainaga matik chadabi nupi oirubanina kari tholagadega haiba tamba ngamde haibaduni ima imaudi sanani kaino makhoiga changdonaba khak yaba nateko imai pema machin yamna kanbi nupi ne nakhoina se aina su pamjade makhoigi lichat sajat singse nupi na bo mapamda toina chatpase kari kanaba oirakani aigi chanupa haire sel tholibani tha amada lupa lising nifu yankhai tholibani masida yanaba yum puba ngamnanaba silaga loire kaino madu phawba sinba ngamdabi nupi haibaduni da mahangna ngamliba haibabu manem aingonda phawba machin khumlaga ngangba ngamlibi nupi ni ne makhoiga imau sanaga ne khak onsenaraga wa ngangna baidi pamjade ko adui saruk nungai na wakhal leitana yum sida yum koiduna yum puba ngamnanaba honagadabani ko ihe aidi wari sanaringaida kaubu kaururi ima sa thakise ai sa lolo khige ngahaktang sofa sida phambiyo ba ai satlauna lolaga mani mamau nungai na sa dum thakise ima bochin ba kari thabak lehobage ne saya amadi manembo garadega harau sa thakminaduna awa nungai wari sanarami numidang oiraklabada angobigi masa singaloinana yumda laklami ima aikhoigi ngasi kari insang thongdoino insang hauba amadi chaningida aidi ima ton hoigidi yen thongba male manamgase yam nungsi aikhoigidi kari thongdoino migena yen thonglaga aikhoigena hawai thongdoiro ngasi gi sibu ima isasa ngasi di kangsoi oina thonglodoini hayeng imana insang ahauba ma leiraga thonglaga loiredana adoi saruk ngasi school da talakpa para singdo hojik phajana pathoglasi aisu na khoina khangdaba lairik singdo takpi doini ko thank you mama aikhoi su lairik pathok lage chese aikhoi lairik parurase laglo chese aina ngasai khangdaba ama yaukhibane bako madu khara chese na takpi yu bako mama na chak thongngai da ai sat phadok naba honage ba cheche Ranjan hoi pathoglase ado ima ngasai aikhoi ni tuition tamba chalamdaida ima to na dukan dagi acha thau leiru chu haiduna pakhon sirakliba aduda aina ai tuition chatpa thengle ai chatpa pharak tare hairubadaga aise mamaga chap hek manai gaina ingonda ngangliba aduga aina nakhoi sonia su dukanda pot leiba chatpa hairabani hairubadane saujilakliba aingondaga ima o isa sidi makhoina haiba wada isa singna sauronu makhoiga manaraga khana chainaba tawba yade ko adoi saruk lairik laisu thawai yauna paduna nakhoina charoklaga afaba misak amamam oibaduni ko aina pamjari base nakhoi yamna kan honagadabani ko isa moi ba kaidomta haijauge amukta ngaibi khoba
ꯑꯩꯁꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯅꯅꯕ ꯁꯦꯜ ꯈꯔ ꯋꯥꯠꯂꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯂꯨꯄꯥ 1,100 ꯈꯛꯇꯅꯤ ꯋꯥꯠꯂꯤꯕꯁꯦ ꯃꯗꯨ ꯂꯩꯔꯒꯗꯤ ꯈꯔ ꯄꯤꯕꯤꯌꯨꯕ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯁꯦꯜ ꯀꯌꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯕꯥꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯕ ꯉꯝꯂꯣꯏꯗꯧꯔꯦ ꯃꯗꯨꯃꯇꯪ ꯈꯔ ꯄꯥꯡꯕꯤꯌꯨꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯐꯤ ꯊꯤꯗ꯭ꯔꯕꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦ ꯊꯥꯔꯛꯏ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯣꯏꯕꯥꯗ ꯍꯥꯏꯖꯔꯤꯕꯅꯤꯀꯣ ꯃꯗꯨꯃꯇꯪ ꯁꯣꯏꯍꯟꯕꯤꯔꯅꯨ ꯃꯣꯏꯕꯥ ngasi di ai sel do piba ngamlaroi hayeng oina pirageko ngasi thabak subigi sel khara phanggadaba ama leiri madu hek phangbaga hayeng se pirageko kaino tamona hairidubu ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯂꯩꯇ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒꯤꯁꯨ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯠꯇꯦ ꯃꯣꯏ ꯕꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯣꯏ ꯕꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯤꯕ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤꯕꯨ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯒꯤ ꯃꯆꯥꯒꯤꯅ ꯁꯦꯜ ꯍꯦꯛꯇ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒꯤꯅ ꯐꯤ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕꯅꯣ ꯏꯆꯦ ꯍꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯁꯦꯜ ꯌꯥꯝꯅ ꯆꯪꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤ ꯈꯪꯕꯤꯌꯨ ꯏꯅꯥꯎꯕꯦꯝꯃ ꯑꯩꯅ ꯅꯈꯣꯏꯗ ꯁꯦꯜ ꯀꯌꯥꯝ ꯍꯥꯏꯈ꯭ꯔꯒꯦ ꯅꯈꯣꯏꯗ ꯑꯩꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 1,100 ꯍꯟꯗꯛ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯈꯣꯏꯗꯒꯤ ꯁꯦꯜ ꯆꯤꯛꯈꯤ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥ ꯉꯝꯗꯕꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯕꯗꯒꯤ ꯁꯦꯜ ꯈꯔ ꯈꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕ ꯑꯁꯤꯕꯨ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯈꯣꯏꯁꯦ ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯗꯧꯔꯤꯌꯦ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯣꯏꯕꯥ ꯑꯩꯈꯣꯏꯁꯦ ꯍꯟꯅ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯒꯦꯒ ꯍꯥꯏꯔꯣꯗꯅ ꯑꯩꯁꯨ ꯏꯄꯥꯝꯗ ꯍꯜꯂꯒ ꯑꯩꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯆꯥꯛꯊꯥꯛ ꯂꯧꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯒꯦ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯝꯂꯣꯏꯗꯧꯕ ꯂꯩꯔꯒꯗꯤ ꯍꯨꯌꯥ ꯐꯒꯅꯣꯅ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯁꯨ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯈꯣꯡ ꯄꯣꯡꯅ ꯍꯥꯏꯈꯤꯕꯗꯥꯏ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕ ꯃꯣꯏꯕꯥ ꯋꯥ ꯁꯦꯡꯅ ꯉꯥꯡꯅꯁꯤ ꯃꯣꯏꯕꯥꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃ ꯉꯁꯤꯗꯒꯤ ꯈꯪꯖꯟꯕꯤꯌꯨ nakhoi na hainer bisingdo ai taba pamde ko ai gyan ga amata tadre ai na thabak chalam dai sidaba ko nakhoi thokpa launa gera sam phoina gera ama tawraga lehoro ai di khangde ai thabak famda chale ko amubara thabak suba chatkhraga thabak sufam adudagi saya da call tawduna asumna hairaklammi saya ngasai na che ngobina haribado asumba khara yauri ne kaido bage nang su khara gyan tawne hojik mahaki angang ani lairibasi khara chaudri phawbudi sel khara pi da tawraga leisi ai khoi angang sing aduna sei 35 sudri phawbudi moithem tawraga ai khoi leikhiba taine maramdi family court ta makhoi gi phangpham thokpa piu haiduna demand tawklabadi makhoi ne hena khudung saba phangkhiba tabani ne aine haribase nahak gyan tawne he maram maduna ne nahak na makhoi bu them nauduna matamadu yaudriba phawba olei parai tawduna khara leikhisiko nahak gyan tawko aine haribase yam luba wafamni ko hoi tamo adugi wadodi aisu khangdabanina tawbane tamona haibadagi hojikti khanglabanina ai gyan tajare tamo ado ngasidi kharanga na lakpiyo ba horel kari thonglamo hairibano tamo nga oina thonglamo nga sadaba kuirabani seldo ai gp da kabaklage nga do phajana haunu thonglamo ko saya horel haudrabadi ai di saugani ko fare thamo hoi tamo adudi ai phone thamage ko maga waliye tamo na horel halakpada angang bado bottle tangkhai amakhakta yaubira oba koire pot pai daba sin laigase kainom tawre ba kawba yadabani ko bye ai thamlage love you tamo
Thoi nang di ngasigi chocolate charabo. Ngarang numidang aikhoi babana mayam ama leira e yam haujani ado nangidi nakhoigi mamana leiraktro. Aikhoi mamadi sel paidabadina chocolate ka leibidaba koireda hanadi aikhoi babana mayam ama leibirambane haujikti aikhoi babado nakhoigi oikhrabanina haujikandi aikhoi isin inaugi oinadi asapot amata leibiraktre adugi khaluragadi aikhoi babado yam sauningi jani nakhoigi imaga nangana aikhoi yumsida hek lakpadagi ngasi fawba aikhoi ima amadi ichit inaukse thina tawbiduna leiribani hanna yengbidabasu kuirabanida kari aikhoi baba sibu nakhoigi baba gaina hairi sibu karigino aikhoi imanadi baba se aikhoi khaktani haina tammi aduga thoi nangna hairibasina nakhoigi baba gaina hairi sibu karigino ba nakhoigi baba oidabigine nakhoigi damak asapot mayam ama leiraktribado aduda sum khangjarobo aduga nakhoigi baba ga su oiningba pamliba Sonia nahak gyan kharadi taba yarabani sibu aina karamna taktoino nakhoi mamaduna aikhoi baba se phaduna namthak tawduna jadu mantra tawraga namdana munbi khibani haibisidi nangdi khanglam khiroine nakhoi laktringaida aikhoi yumsida yamna nungsinana leirami aduga haujikti kanamta nungsinaba phauna handre aikhoi se mapa leitraba padat masa haibado nakhoina tahalabani simasu nahakna khangjinba phaiko amaromda aikhoi pokminadrabasu isit inau amagumna loinabadi aidi pamiko nahakna khaliba wakhal adudi onareko adu oitaragadi aikhoi ima lagle aikhoi imada takthoke khangani ima aikhoi baba se thoina hairiba aikhoi jadu mantra tawraga namdana pharaga lobani hairiba aduga aikhoi yumsida lakpadagi makhoigi yumse kaire gaina hairiba aikhoi baba se hanadi makhoigi oirami hai aduga haujikti mamana munbi khre gaina ingonda hairiba haujik kari masigi angang asi oidaba kayada nganglibanone angang nangna kari khangdana adugumba wahai wata aigi isadaga wa mayam ama hairiba adu oi taragadi khanglaba ha hujikti naram lagani ne nakhoigi nama aduna adumna hayo haibro aikhoi ne yumsida laglibase nakhoida ayatpa karisu pikhiba leitene aduga nachinga thidadana nangna hekta adumna isadaga haiba yabro ha matung manau isa Sonia daga adumnaga hek hairabadine ngasi puthariba sidagi henaidi puthadoini ko aina jadu mantra tawraga phai haiba taragadi nang madugi chapchaba praman piba ngamgadro ha angang nang aina asum angang ne na yengbibagi wani nang sai yamna walaba nupini ko nang yam cheksilu wa ngangbadene yengdana wa khara ngangbatamuko phattabi mamasigi character hek lawradana yengningdi he nasakto satkhro chalo nakhoigi namana thabak suba satkhiba napamda chalo ne he yengningdri ne nasakto Cartoon video si kanagumba kanagumbi myoi amataga mari leinaba wari nachade sumnatagi LDC ki wakhalda phawrakpa ethil adubo cartoon form amda puthoklaga video si semjabani athuba matamda part 5 upload tawjaraklage part 5 ta muk thengarasi yai phare yai phaminrasi